Thawan district ki akoi ki SP wena pubiramba akoi ki Sasidananda asi mabu sindoga akoi ki kari hai tare nan Manipuri ama thajalak pasida akoi ki Thawan district ki imaibel singna akoi tawbiganu loli thongna ba akoi na ngangna sangna bada nuai gada ba maitai macha ama thajan biro haibigi ihauda akoi mayamna changjan jabane adubu akoi na DC sahib ta akoi maigai gi nupi mayam singsiga loina na DC sahib ka unajaruba matamda DC sahib na akoi da haibirakpase magi side tadi mahangna order thokpadi ngamga natabanina sidi sarkar gi maigai gi thabaknina sem se hauji leitaba mapam asida Delhi da lebana maram moiduna sem hek tholakpaga akoi ima ibel mayam singsiga semga unana ba appointment akoi DC sahib na angamba thakta unana ba mahak sinjake haiduna akoi da thajaba bibirai aduga loina na aikoi na ngasi asuk yamna karigi ihau tawribano haibagi maramse aikoi di mera paibi haibasidi pangjaraba lai laisu haijadaba ima ibel ngaktani aikoi di Hindi lon basu haijade English lon basu haijade ngasigi lan ngasigi irang Manipur gi thawriba irang wathok mayam masina aikoi di akiba ama pokjaba maramdi aigi iron iek haibadi aigi ngangna saknabada haba fataba punama tatok tasin tanaba yaba mido pamjabagi damak akoina maitai macha ama thambiyo haiduna akoina haijabagi wani akoi masida miyamna su aidi sarkar gi magai ta su lana lobiganu haiduna haijari aduga chatriba koigi SP handakla amba akoigi kare hai tare nan Manipuri duna su akoi bu serana na khanbiganu mana mira macha oibanina akoi loli phawdok phawjin yanadabadagi madugi akoigi wajagadauba ima ibn singsina wajagadaubadugi khalaga akoina mabu koi manataba maitai macha ama thambiyu haiduna koi haijabagi wafam